Image PAODAM yengbiba kwai kibikpu tamkuma narem tramnok sabalunena ngasigi marum pau pijari Manipur Sarkar na yuyon ba madi sungbagi ayaba pikibagi phirep hando haibagi dabi tawgi wakat ifam chathakre Neta irabot nixing khudol rup rak imphada kusinakre World Rivers Day 2022 thoram pangthokre loinana Aksa Kakching Khunau amadi LYA wangu dro chatkre United Brothers Sporting Association Mantakna Juvenile Association Kakching bu manga humda maithiba pikre Hojik mapung pau lobidasi Manipur Sarkar na yuyon ba amadi yu sungbagi ayaba pikiba phirep hadu haiba dabi torduna thanga kendragi kaiden phabi waiting set ta wakat bifam phangkhre kada kaiden phabi unit amadi sanura leishemlup kaiden phabi na punna kusamna na sinduna ngasi pangthokkiba wakat bifam aduda saruk yakhibi kada unit ki kaiden phabi ki president su oiribi loinana sanura leishemlup kina vice president wainam ongbi Surudhini na pono kibda yu yonba amadi sungbagi ayaba piba asi tungi mirol manghannaba sinbani yu thaksin laga yumda ot naibagi chaina marakta awaba kaya khangni serak asida sarkarna ayaba pirakpasi nupi khap hingo haibugu mani karigumba sarkarna lawriba phirep asi handoktrabdi jun train bandat tawkiba thokdok aldagi henba thokdok thokni haningai leite Munna kantraga athuba matamda sarkarna loba phirep asi handokpiu hainasu appeal tarok lei Lengak tagi wajaba phangba mioi kharabu lengak na insilaga yu legalize tawda yaningi haina panglawda lawbagi wani lamdam asigi asengba mama amatana lengak na yu legalize tawda ayaba piba yaroi haina apunba Manipur kanba imalup amkel gi president el ngangbi na phongdokre wafam asi kasampata leiba lup asigi office ta pangthokpa pawmi singa unaba amada haikibani pawmi singa unaba aduda nganbina makhata aduna yu haiba sathriba disa makhal asina khunai asida piriba tongan tongan ba saithing sing asibu namdam asigi mama singna khangbadagi ngasidagi sahi yankhai rongi mamangdagi yu gu thingnabgi thabak asi tawduna lakli maru oina yu na lamdam asigi nupi amadi angangda sathaba crime singi masing hengalakpa asigi yenglaga inkumja lising amaga samapan mawdrama thoida yu thingnarba Manipur Liquor Prohibition Act 1991 asi semkibani adubu handak pali lengak asina miyamga tanaramba amata tawduna makhoi kharagi khudong saba phangnaba yu legalize tawnaba warep lawkiba asi lup asina yabungam loi maram asina state asida anuba jun trainpan gi iho ama lengakna lakhaningdrabadi athuba matamda yu legalize tawgi warep asi handokpiu karigumba imalup singna taliba demand asi thabak oina onthoroktrabadi khungjing kaya amasu jaksinaba sem sare haina phongdokhe ngasi malengi mafam sinba thungna pangthoknariba World Pharmacist Day Manipur dasu State Pharmacy Council ki members sing registrar amadi staff singna sindra pangthokhe Pharmacy United in Action for a Healthier World haiba teamed up Lampheng Pata leiba Indian Medical Association hall pangthokhiba thoram aduda Health Director Dr. K.S. Sasikumar Manipur State Pharmacy Council ki President K.S.R.K. Basumani Ayush ki Director Dr. A. Guneshwar Jennings ki MS Professor K.S. Lokeshwar na maru eba mitunglen sing oina saruk yadna pangthokhi thoramaduda athoiba mitunglen di warol president Dr. K.S. Sasikumar na hai Manipur kaktadana tana atai state amadi country singda sab manaba laina khara health care system da adumak nari anaba ama layengbu matamda hidak ibada henjin iba sab manaba proposed ki hidak makhal iba amadi promoter amadi agency kaya gi recommendation da hidak iba haiba laina sing asi leiba makhai khudong sa da kaya adumak mayok nakigani amromda India asi malemgi country singi manungda hidak puthokpada maming leba country amani masida doctor singna hidak ibada pharmacy amada hekta phangba hidak idaba
मधुगी महत्ता स्पेसिफिक ओइबा मफम खरदा फंगबा मखलगी हिदाक इदुना पेशेंट सिंगदा अवाब कया पीबसु लेतब नते फार्मासिस्ट सिंगदसु लाइसेंस अमा पारगा मफम अहुम मरी थोकना दुकान हांगदोकपा लाइसेंस पाइदना फार्मासी हांगबा न सिंगबा कयासु लई मसी पुनमक असि थादोक्तुना इसा इसागी प्रोफेशनल एथिक्स ngakna satuna miyamgi seba matik sana tawru matamda ngasi society asida afaba impact ama piba ngamgadabani haina phondoki la irabot celebration committee Kakching sinduna sahi lisang sin satrakpa data irabot ningsing kudol sahi asi oina ruprak imphal da khusina kre ngasi thoram aduda irabot celebration committee imphal gi chairman su oiba CPI national executive member Dr. M Nara CPI Manipur state council gi Control Commission gi Hana Chairman Oramba Comrade Yangkhom Dhananjoy Irabot Celebration Committee Kakching gi Comrade Yabrim Satya Ruprak Imphal gi Working Chairman Songtham Kamla amadi saknarba miyoi kayana Thormapu Singh oina saruk yaki ngasi Irabot Celebration Committee Kakching sinduna Kakching district ki Kakching Phospat Laikai da leba Library and Information Center Kakching gi mipunsang na pangthokiba Jarneta Hijam Irabot ki sahi chamaga kuntaruk suba mapok kumon thoromga mari lenana Manadu Irabot Celebration Committee Imphal gi Chairman su oiba CPI National Council gi Executive Member Dr. Marangthem Nara na Ruprak Imphal gi Working President Songtham Kamla da khusinaki mana asida selona lupa lising tara sakhangse amasung Hijam Irabot ki mitam ama yauri mana asi yamim sector Kakching Phospat Laikai na katpani hari tharam adugi saruk ama oina Ruprak gi seisakloi singna sakpa janata gi punsi warida Saitha isai amasung natki oiba jago isai thomsu utke Sam kuntarok suba Lamyan Bahijam Irabot ki board anniversary ga mari leina ngasi Tramapun lak suba local level march past competition 2022 Ningthokong Bazaar da pangthokre local level march past competition 2022 Ningthokong Irabot Celebration Committee AISF Lions Club Ningthokong amasung the Cactus Education Center Manipur punna kosamna senduna Ningthokong amade akoibada leiba school tra trungna saruk yadna pangthokiba march past competition aduda Lamyan Bahijam Irabot ki mitamda leisu katuna ikai khumnaba utkebaga loinana march past ki contingent singna Lamyan Bahijam Irabot ki mitamda salute peki ngasi ki throm aduda Irabot Celebration Committee Ningthokong President K Jadumani the Cactus Education Center Manipur ki CMD Dr. IS Konthokjam Lions Club of Ningthokong gi President KS Ramandana athoiba mitungin sing oina saruk yakhe History Society Kakching ngasi September 15 langban thagi kunthani panba thasi nungaijing nimit ki ayukta loksi singkham da satuna Kakching bu sinjak marang kaiba labdam ama oina bokhona biramba ipai pusing mafamda langban haisoi katuna khurumjakre madugi mathangda Khamanpur College gi kha thangmuda leiba Sengmai Tural gi kwakba irenda amuk laktuna aikhogi lainung laison bu kanna bokhona biramba ipai pusing gi mafamda amuk langban haisoi tamki langban haisoi tambagi throm adu Kakching gi ahal ani khetri manau chahi maudra ga taret amade mayangambam hanjau chahi maudra ga mari na Damjingki tungda luglen katuna marak suba ipai pusingi numit Kakching Phospat mandapta pangthoke tharamduda Kakching ahal orba nupa amsung nupi khar khangatuna khodor bot tamki loinana yumdagi chathok chasin ngamdraba han khadasu gi yumdasu satuna khodor posing khusinaki mayai kobidagi lukram lerek tariba tagen ghari road haina khangnariba lambel sei paswai kendra gi manungda ahan boina world class ki thakta segbatpa lambel ama oirhalagani nong singi phibam Parabadi Hariba Lambi si Ningol Sakoba Mamang December Rusilagani Haina Paswai Kendra gi MLA Sapam Kunjakeshwar LS Kevana Phonokre Wahumasi India ki Prime Minister Narendra Modi gi Humda ga nithorik suba mapokumon ga mari lenana sewa pakhawara thorumgi manungsanna Tera Kaitel da leiba Ideal Club ki campus ta BJP Manipur Pradesh ki President A Sarda Devi yauna pangthokpa upambi tharba matung MLA na hojik sembagi thabak chathariba Mafam Singh Yengsiladuna MLA na Phonokibani Hojik Phawda Thangnariba Sagbal Kendra gi MLA amadi Praja Singh na Phajana Cooperation PBD Makhatana Mateng Su Pambiu Haina Su Phonokhi Malengmi Mafam Khudingmakta Panghokna Bugum Lions Club International District 322D Lions Club of Impal City amasung Lions Club of Wangjing na Wildlife and Biodiversity Conservation Committee WBCC Manipur amasung Eco Network Hairok ka kusamnaduna ngasi Hairok ta World Rivers Day 2022 gi thorom pangthoktuna Turel Kansi haiba paujal pubar cycle rally amasu chatkre ngasi gi Turel Kansi haiba paujal puba miyam gi cycle rally adu district governor district 322D
Dr. W. Gopimon Singh PMJF na Hairok Part 2 May Laikai Lampaktagi Lamthaduna Hairoki Tongan Tonganba Mafam Singh Fauna Salabamatung Hairok Part 2 Single Community Hall da Lamtupam Oiki Single Community Hall da Pangtokiba Mapungoiba Thoram Aduda District Governor District 322D Lands Dr. W. Gopimon Singh PMJF Vice District Governor District 322D Land TS Kesho Singh MJF na Athoiba Mitung Amasung Thormapu Oiki Loinana District Coordinator GST Land Joy Singh Oinam Lions Club of Impal City ki President Lion TS Ibumcha Singh ISA PHED Thawal Division ki Team Leader L Roman Maitai Ningol Club Hero ki President Sophia Kudongbam Amasung City Club Hero ki President Ningthauzam Ibumcha Singhana Akhanaba Mitung Singh Oina Saruk Yaki Ngasigi Thorom Aduda Tongan Tonganba Lions Club ki Maruiba Member Singsu Saruk Yaki Regional Institute of Medical Sciences RIMS da Manipur Laiba Hospital Singi Manangda ICU bed Samagi Matakta Laiba Hanbo Hospital Oire Atuba Matamda Critical Care Block Amasu Lairagani Masina Hana Leramba ICU Masinga Punsilaga Sanigi Matakta Lairagani Haina RIMS ki Director A Santana Fondokre Wafamasi Nasi Thousand Sawa Memorial Charitable Trust Singjamai Tongam Laikaina Leptana Satrakpa Pension Yantokpagi Manungsana Trust Asigi Managing Trustee Tourism Romena Masagi Lijaba Senpam Dagi Langol All Age Home da Laiba Ahal Oriba Singda September Tagi Pension Yentokpagi Thoramda Athoiba Mitung Len Oina Saruyakiba Santana Pongdo Kibani Thoramda Mio Traum Loida Pension Yentokpaga Loinana Singjamai Tongam Likai Liba Langol All Age Home Gi Founder Oina Mangi Tourism Sauba Memorial Charitable Trust Singjamai Trustee TS Ibemhal Saruyaki Singjamai Tongam Laikai dagi Tongam Premjit Amade Vidyaswari gi Sahi Mari Subi Masanupi Thaja Henbi gi Mapok Numitka Mari Lenana Kudol Posinga Su Ahan Singdat Piki Haukiba Numit Karni gi Mamangda Ikang Kaudana Myanmar ga Tainaba Manipur gi Kamjong District ki Manung Sanba Nampisa Lampoi Hain Sukangnaba Kulda Amadi Kul Tangnana Lariba Kul Singda Semi Loop Loper Kauba Til Makal Asina Yongchak Pambi Singda Tadana Mang Hanliba Sigi Pibam District Officer Ukrul Yaite Quering Gitim Amana Narang Hakteng Satuna Yingsin Kre Yingsin Kongchak da Kuladu da Lariba Yongchak Pambi Singda Semi Looper Kauba Til Bakal Asina Pambi Mana Sing Saduna Mang Tahan number Tenaki Kongsat Aduga Mari Lenana Horticulture Department gi Makedagi Rocket Sprayer Amadi Tin Sing Hatpada Sinana Wat Hidak Sing Kulgi Ningthau Simter Kam Dongi Kutangda Sinabaga Loinana Mataukaram na Hidak Sing Asi Pambi Singda Kapkadagi Haibagi Matangda Department gi Expert Singna Takpi Tambiki Yingsin Kongsa Deputy Director Horticulture KS Manorama Agriculture Officer Dr. Roshan Dangmai Dr. Akoijam Samorjit Amade Rangsan Queringsu Saruyaki Samusang Santipur Youth Club Samusang Santipur Melikai gi Kuntra Suba Mapok Kumongi Thoram Ngasi Pangtokre Thoram Aduda Mayangpal ACG MLA K Rovindro Samusang Bitra Urokhong Gram Panchayat ki Pradhan Somen Werangsa Social Worker M Gyanendro Luang Kunok Primary School ki Headmistress Wife Pramo Amadi Samusang Santipur Youth Club ki President TS Megasandra Yauna Maru Oiba Mioi Kayana Saruk Yaki Throngi Manung Sanda Club Asina Sija Hospital ga Kusam Naduna Nomi Oiba Lemna Lang bagi Throm Amasu Pangtokhe Lemna Lang bagi Throm Aduda Samusang Santipur Amadi Masigi Akwimda Laiba Mioi Sani Henbagi Tongan Tonganba Anaba Sing Layang Duna Hidak Mangtak Kaya Su Lemna Piki Lunana Sahi Asigi Bosem Amadi CBS in a lower class 10 Amadi 12 ke exam da Mark Wang Pangdana Mai Pakraba Mero Sing Busu Club ki Mai Kaidagi Asamba Kudol Piduna Puning Thawd ki Sahi Kudingi All Ziribam United Clubs Association Azukana Pangtokna Lakiba Ziribam Club Singi Social Service Competition Ngarang Amadi Ngasi Numitini Subna Satharakre Ziribam Club Traumana Hariba Social Service Competition Asida Sarugyari Competition Asida
rural urban haina khaidokuna first second amadi third tarabsingda prize pigani loina saruk yariba club singda consolation prize pigani hairi pau tengwanglu manipurna sanskar bharati manipur prant amadi hue lalong thangta cultural association irabunga punna kusimnaduna ngasi Jain Manipur Dance Academy da pangthokpa first state level thangta changdamnaba gi thoram loisinbagi thoram pangthokpa loinana mana mathum yenthokre ta kausaba changdamnabagi oina kerau bitra lairembi laikai dagi nongmai them achobagi masanupa nongmai them loyumba kongba khetri laikai gi laikai dagi athokpam siva singhi masanupi milki athokpam amadi kerau bitra mayai laikai dagi puthem Syamagi masanupi puthem aliana mathangsina ahanba ani suba amadi ahum subagi mana phangke loinana category asi oina su participant manga da consolation prize piki loisingi throm aduda pau tengwang luki convener su oiriba success school ki principal Dr. T.H. Sunil Deva Sanskar Bharati Manipur Front ki organization ki secretary Thingbaijam Soren Kumar yauna tongan ba miyoi kaya su saruk yakhe Thawal district ki Khongjom police station ki manung sanba langathel thingel laikai da leiba puyam tenden sing sahi yangkhai gi mari apokpa laikhidraba pi Herachandra Singh gi yumgi berenda da Chinese hand grenade ama leram le hairi hand grenade adu ngasi ayuk pung 10 ga minute rom tabada tenden gi mahong nupina sak thongnaba irujaba loirga sanglakpada thengnakhibani hairi Khongjom police station da police station gi police team ama laktuna maham aduda mi amata changhandana ngak sendu Thamlaga bomb disposal squad laklaba matung nungthil pung 2 ga minute 35 rom tabada hand grenade adu lakthoklaga matung pung 3 ga minute 9 rom tabada langathel langam singda pokhai han gre hairi imung manungdagi phangba pawi matung ina yumbu oiriba puyam tenden asi stroke tawudagi hojik satpa ngamdaduna lairibani masanupa anina second amada thabak suwa satlaga nomagi surga sarib imung ni hairi tenden gi masanupa handi Piklingai dagi yum thadokuna chatkibdagi ngasi phawa halakhidre hairi tenden gi mayumda civil dress da amadi uniform set pa army sing yamna toina laktuna masanupa ga pau phaunabra haibana singba yamna toina hangki hairi ngasi su bom leire haibdagi pau hek khangbaga army nasu hana yoroktuna bom lerem liba muhammadu yengsin kibaga loinana police ta hairuganu bom asi puhrage hairak padagi imungi miyoi singna Khongjom police ta pau piduna bom asi laukthokpani hairi imung manungi miyoi singdagi phangba pauda lahlolup amana ambush tawduna army colonel amadi nupi amasung masanupa yauna hatkibagi thodok amaga mari leinana picnic dagi mayum thadokuna satkhaba tenden gi masanupa adusu NIA na wanted laukthokraba miyoi ni hairi matam kayagi mamang dagi hauna Manipurda photography hariba art asibu chawkhatnaba honabada khwaidagi chawba thodang lauriba singi manungda ama oiriba Manipur Photography Club da sinduna ngasi thangaibanda leiriba singmairongda morning vibes singmairong haina mingthonba photo walk ama pangthokre thorong mari lenana Manipur Photography Club ki president Devendra Hijamna hai Manipur Photography Club ki thabak thoram sing COVID-19 laisakna maram oiraga matam sangna mapung mari phana pangthokpa ngamdana leiroba tong ngasi dagi amuk hauna makhatana club ki thabak thoram sing paket pa hobani ngasi pangthok liba thoram ase miyamna mapung phana sogot piduna mai pakpa thoram ama ohen biugi na punamak pu thagatli mioibaga mahausaga leinariba mari ase hena session hanbada natana ngasi gi malemda photography na loriba maru oiba thodang sing punna khaminabagi tangai phadaba lei haina phonoki lamdam asida thokliba towan ba thodok wathok amadi thengnariba ihau singda mamang thana saruk yaduna amadi matam chana waroisin puroknaba honaduna punna hingminaba haibadu wama gi adamni haina ngasi Manipur Press Club ta pangthokpa wakhalon manaba apunba wama kanglipak saphonglakpagi ahanba mapuk kumon ga mari lenana wama gi president warangthem nawkhombana phongdokhre thorunga mari lenana mahakna makhatana hai wamana lamdam asigi miyam gi damak kathokpuna lakpa sahi ama mapung phare wama gi mapung oiba thabak thoromgi thorom singdi lamdam asida leiba awaba taraba miyam gi damak wama gi thomi singna angamba khaigat naraga mateng pangba amadi leibaki oiba luraba ihau singda songsindura mateng bangsin bani hoji SDDCM na
Yeromi Kananaba Sanctionliva, Kongjang Asida, Makoisu Saruk Yaduna, Asawut Horang Lori, Sahi Amasida, Wamana, Tarokliba, Singasi, Makatana, Dumak, Satakikin Hanasu, Mahan Makatana, Fondoki. Numiki Mahan Village Level Federation BLF na Manipur State Livelihood Mission gi Makada, Narang Degi Hoduna, Numit Neni Sumna, Wangkem Kendragi Manung Sanna Ladiba, Nepra Company Amadi, Sarangpat Maning Lekagi, Lambigi, Nagyet, Satrakiba Social Service Gum Tree Plantation, Tarum Nasilosin Cray, Nasilosin Manumita, Wangkem Kendragi MLK, Megasan Su, Lakuna, Asiumba Social Service, Camp Ama, BLF Ki, Nupi members sing, Kaktana Pangtupabu, Apenba, Pondolamki, Hairi. Tawalistiki Manung the Ladiba Business Community who hen up Pagatnava Amadi, my partner Masamasagi Tracing, Satazabung Amnava Pandamda. Thawal District Chamber of Commerce and Industry TDCCI ngasi same kre khambok ta leba MMRC Unity Park ta pangthokiba TDCCI form tawnabagi thoram aduda YVU Thawal Chief Organizer Akoijam Tikendra Singh Manipur Chamber of Commerce and Industry MCCI former General Secretary Thoksom Jotin TCCI gi ad hoc President Asem Gopal amadi WIGC Thawal gi founder Indira Oinam amadi social worker Manager Mangangna Dice ki members sing wena saruk yake District asigi manungda laiba entrepreneur kaya su saruk yaduna makoida laiba wakalon sing share tawduna pangthokiba throm aduda lakliba 2022-24 gi oina Dr. N Saratpu TCCI gi President Sursan Puyambu General Secretary B Sursan Rabu Organization Secretary amadi AK Bikendrajit Pu Treasurer oina punna executive member tramapan khanke Tung the Horliba Nahasingna Namdam Asigi, Asang Mayumbi Amamam Oinaba, Mana Pamjariba, Sinfam Sing Aduda Kang Bakan Magaluna, Kan Honaba Matautai, Haina, Nasi, all Manipur Muslim Students Organization, Yaripok, Branson Sinduna, Yaripok, Tulihalda, Laripova, Mayru Sing, Mana Piduna, Puning Tagat Pagaluna, Makoi Tungi Punchida, My Park Nava, Masat. Yat Pagi Thorum Ama Haibusida, Pangtok Throm Amada, MLA Saik Nurul Hasina, Haikimini, Nasi Yaripuk to Little Multipurpose Hall of Pangtok Patrom Aduda, Ketrigo, SC MLA, Saik Nurul Hasina, Atuba, Lembirpa, MSO Headquarter President KS Ayupna, Thorumapu, Impal East District ADM Samim Ahmed Saha, Tulihil Jila Parishad ki member Srimati K. Inauksa Devi Sangam Devi Jila Parishad ki nominee member Azimuddin Manipur Creative School Imphal ki chairman Amadi Managing Director MD Rais Ahmed Amadi Anti-Drug Committee Imphal East ki President KS Abdul Ghafarna Akhanaba Mithungnen Singh oina saruk yakhi ngasi throm aduda sahi asigi NEET UG entrance exam da mai palakhraba Sing Bosem Kosem CBS Sina Loba Class 10 number 12 ke exam da position lorok laba amadi mark wangna phangdura mai palak laba larik phaba Mahiru Singh da mana piduna pung thawt ki throm aduda Lilong Horby College principal Dr. MD Rais Udin Saikna Mahiru Singh da mai pakpagi lambi takpagi lamda wangang ki Ningum sagai ki class 10 number 12 ta mark wangna phalakpa Mahiru Singh bu pungning thawt poina pangthokpa Tariat Suba Meritorious and Achievers Award Distribution Ceremony 2022 ngasi September 15 da Ningombam Sagai Development Organization Manipur Sinduna Imphal gi JM Hall da pangthokre thoramadu da Manipur gi tongan ba mafam da leiba Ningombam Sagai gi punna mairoi chamaga 32 da certificate memento amade sel yawba mana piduna puning thawat ki haukiba 2015 dagi leptana pangthok lagba thoram asida Manipur gi Sumang Lila Isai Nomai film amadi social work kaya da asobu thongang loriba naida Ningombam Rupachandra Sasana Kona bagi lamda sakna reba N Gyanendra Kumar amadi I Pao gi lamda matam kuina thabak taroklaba Jit Ningombam yauna miyoi kaya su award piduna ikai khumnaki mana mathum yenthokpagi throm asida Ningombam sagi gi oina tongan ba hiram kaya da masak narba miyoi kaya da su dai saphamki Hojik Paliba Lengak asi rule of law leitaba lengak amaga sab manare ain kaina unauthorized oiba mongda deposit tawduna salariba bank singi mathakta sabchaba ain gi oiba action lakhotnaba RBI na se
थोलखरबसु लेंगाक असिना हौजिक फावबा करिमता लखोत्तना लैबा असिना मणिपुरगी मियामदा लेंगाक असि रूल ऑफ लॉ ngaktre haina ngasi manipur press club ta pangthokpa paw infam amada JC for salai depositors ki chairman wahengbam joykumar na phonokre paw infam aduda wahengbam joykumar makata na hai hokhiba 2019 gi December kontra da revenue department gi commissioner da RBI na Manipur gi unauthorized deposit loba financial institution mapan gi mathakta action lakhotnaba serol thadroki adubu hairiba serol asida yaurkiba institution mapan ase commissioner na thingjinnaba amadi Manipur police na mara leibasing phagatpagi action amata lakhotpa leitri masina takpadi unauthorized oina deposit tawriba bank sing asiga lengak asigi phamnaiba singa manarabra haibasigi aso wahang ama oire unauthorized private bank na namthak tawba asi thingnanabagi the banning of unregulated deposit scheme act 2019 asi parliament na semkhre masigi makhada 2021 da revenue commissioner salai bank asigi matangda complaint ama thangat khre adubu laibak thibdi complaint asigi pahum pirak tabada natana concerned authority amata ain asigi makhada tafum thokba thabak amata tawbiraktri asiyumba miyoi amagi miyoi amadi institute sing asigi mathakta lengak asina matik sawa logi oiba action lakhotpa ngamloidaba orbadi lengak asi leibagi mathau ta de withdraw tawbana hena fare hainasu pongloki lawmi singi hojik thengnariba ikang thokpa amadi tongan ba awa asigi yenglaga lengak asina amadi MLA humphuna khanaraga akhanna assembly mifamma khudakta phambiu haina CPI Manipur State Council ge executive member RK Amusnana ngasi ukhul road ta leiba Young Pioneers English School ge mamang the pangthokpa wakat mifamma phongdokre mangna makha tan hai Manipur ge longmi singi imung khuding na tumba saba amadi awana thidana nongju nungsa khangduna thawai kuwak da haptuna imung manung punana sab thakna ba haiduna honari senthok marang kaina lejadaba imung singi awaba yengbiraga handak sahi ase drought haibadi ikang thole haina lauthokpiu Manipur gi labuk sa ma thokpagi manungda mafudra henbana ikang mayok nariba asigi awaba ubiraga lau sangam amada lengakna kaya piba yabage haibu du pibiu haina phonoki asigumba Manipur gi luraba tanja asida nadam asigi lusingba janita hira hijam irabot na pamjaramba wakalon adu lengak asina pangthokpiu lawmi singna ningba kaina awa mayok nariba asi lengak asina khangsinadana lebigano haina phongdoki Durga Puja horomdai da pangthokpa Mahalaya gi thorom ngasi Bangladesh sinthungna pangthoklei Mahalaya pangthok lebagi matung numit 3 ni Durga Puja tawgadoribani October amadagi Durga Puja hogadabani Mahalaya gi thorom asina party paksha loire amadi devi paksha haure haiba khangali Goddess Durga na hingsaba Mahisasura hatnaba matung malem da kumthraki haibadu shastra iri hairi sanabagi pauda District Sports Association Kakching na sinduna sathariba kunsuba KSS Lehau Devi Memorial Super Division gi ngasi lamjau playground na sanakiba match ani gi ahanba ground da aksa Kakching khunau amadi LYA wangu panjal amam chanduna to oikhre Super Division asigi ngasi sanakiba ani suba ground gi match tana apsa mantak na Juvenile Association Kakching bu manga hum da maithiba piki hojik aloibada maroi paw hum bijari Manipur Sarkar na yuyon ba madi sungbagi ayaba pikibagi phirep hando haibagi dabi tawgi wakat ifam chathakre Neta Irabot Nixing Khudol Rup Rak Imphada kusinakre World Rivers Day 2022 thorom pangthokre loinana Aksa Kakching khunau amadi LYA wangu do chatkre United Brothers Sporting Association mantak na Juvenile Association Kakching bu manga humda maithiba pikre ngasi gide image padu paudam sanok saba matang asel lojere myambu amukanna kurumjari